Lakhipur online puthokchaba October ki tang 12 nongmaijing numit ki Khomjinba Pao tabirasi ahanbada maroi Pao Silongi Manipur Rajbari amukana semgatnana basidok kibani puari muthatnabagi wafam leite haina Manipur lenga ki maigedagi phongdokre Assam Police ki constable ki parikha ki result ngarang laukthokre haksel loisang ki makhada leiba post sing ki result ngasi laukhoklagani Barak Tampak ki lambi thong semga sakatpagi thabak sing mathang sahi ki March phawbada loisinaba khangan kre nini chumna pangthokadaba Assam Sahitya Sabha ki mifamlen ngarangdagi silchar da hodokre Ramo Satyabati Memorial Public Library ki ahanba common thoram pangthokre amasung kang tournament ta ngasi LEC biga kasar kangkut biga sanaragani Haujik mapungoi Pao tabirase Silongi Laitumukra area gi Boys Road talaiba Manipur gi Puari ga sagunariba Red Land Building hana sukhangnariba Manipur Rajbari handakta sido khiba thodoki matangda ngarang nungthil Manipur lenga ki Planning and Development Authority PDA gi Executive Engineer 1 gi cherol amada wafam kara phongdokre cherol adu gi matung inna building adu amuk hana semkatnana bagi tamak sido khibani Puari oiraba building ase muthana bagi wafam leite haina phongdorakle amuk hana semgatpada building ase gi ariba architectural design kamasing amasung wang sauba adu chapsana thangani haina cherol atuda makhata na hairi chahi marifu helaba building asi matam sana semjandabana masigi structural elements sing yamna sonthare ahanbada building gi saruk khara khakta sidok namak khanaki adubu leihogada ba saruk tu mapangal yamna sonbana maram oiraga building pumnamak yamna cheksinna amasung haisingna sidok pani hairi ugi thongnaw amasung wall plate na chingba polam sing amukhana sijanaba yananaba ningthina thamli hairi building asi amuk semba sagna bagi damak Manipur lenga ki Art and Culture Department na Infrastructure Development of Heritage Complex Silong haina mingthonba Detailed Project Report DPR ama semki DPR asi ayaba pinanaba masung funding gi damak North Eastern Council NEC da thaki matungda NEC na July 2019 da DPR asi ayaba pikibani hairi tungi mirol gi damak building asi tungkoina leihonanaba thorang asi paikhatpani puari oiraba building asi muthanaba gi wapam leite hanagi mawngda amukana ningthina semgatkani haina cherol asida hairi khanganjaba ma Manipuri Youth Front of Assam Maifana Milala Assam gi makhada Lakhipur Senior Secondary School Junior College Fular Tolkasar da chathariba Mitei Mayek Diploma Course ki anoba batch ki admission haujare hariba course asi offline amasung online da tambagi khudong saba thamjari akupa marol gi damak mobile number 8011710052 natraga 6002 87544 number singa sida contact tobiu Assam Police ki constable ki parikha ki result ngarang laukthokre Guwahati High Court na constable post ki mathakta thamlamba stay order adu laukthokdaba matungda ngarang post 5,413 ki result adu laukthokibani official website slprb assam.in da result adu upload tokre masiga loinana state level recruitment board na grade 3 ki post 3,450 ki result sungarang laukthokrabani masigi mathakta haksel loisang gi makhada leiba post 3,419 ki damak pangthokiba parikha ki result ngasi lauthoklagani Rajya ki Barak Tampak Chawkhat Thorang ki Mantri Kaushik Raina Kasar Jila lenga ki loisangda pangthokpa maroiba mifam amada lamdamasigi maroiba lambi ki project sing mathang chahi habedi 2023 ki March tha phawbagi manungda loisana ba khangankre mantri na makhata na NHIDCL da matamsana thabak sing asi loisana ba taksinkhre mifam aduda Borapani Pass Gram Expressway Silchar Churaibari lambi Silchar Bhaireng te lambi Silchar Jiribam lambi Poilapul Hangrum lambi amasung Silchar bypass asina chingba project kaya gi pibam jengsinki masigi mathakta Sri Raina capital point gi Sonai road phawbagi lambi sembagi thabaksu athuba matamda haunana ba khangankre Numit nini chubna pangthokadaba Assam Sahitya Sabha gi 2019 ki ahum suba plenary session ngarangdagi Silchar Banga Bhavan da hokre Kasar Jila Sahitya Sabha ki president Jogeshwar Barmana
फिराल सिंखलबा मतुंगदा राज्य Barak Tampak Chokot Thorangi Mantri Kausik Raina Mifam Lenadu Hodoki Masigi Mamangda Bharat Ratna Dr. Bhupen Hazarika folk singer Kalika Prasad Bhattacharjee amasung Saknairaba Seisakpa Jubin Garg ki mafamda ikai khumna bodki Assam Sahitya Sabha ki President Dr. Basanta Kumar Goswami na mifam mapoiduna pangthokkiba thoramda Barak Bhaibab haina mingthonba Ningsing Chepong amasung Assam Sahitya Sabha ki Chepong amasu phongki panba yai Barak Bhaibab Ningsing Chepong asigi chief editor Kasargi senior SP Numal Mahatani Thoramda Silchargi MLA Dipayan Chakrabarti amasung Assam Sahitya Sabha ki Vice President Padum Raskwa Sarukjaki Mifamna Silchar Sribhumi amasung Haila Kandida Chandrakanta Sandikai Bhavan Saba Ngamkhai ki Chayat Naba Kokhanba Toklai Chabagan ki Research Center ki Sarkarna Chakot Thorang Paikatpa Haibana Chingba Warep Singh Lauki Mantri Sri Raina Mahaki Warolda Mifam Lenasina Barak amasung Brahmaputra Tampaki Marakta Lainariba Mari asi Hena Chesil Halagani Haina Mahakna Fongdoki Dipona aro chiro haptir prerana jugabo Barak Paro Brahmaputra Upadhyaya era dua homor dukhon nohoy ekhone hridoy jar spondon ekene kichu bhaisik ba bhaugolik parthokyo thakileo ei dukhon upadhyaya eke সংস্কৃতি eke itihas aru eke matir maete Ramo Saitabati Memorial Public Library Awang Sekmai Imphal West na Library asigi ahanba kumon thoram Imphal gi Manipur Press Club ta October gi 10 da pangthokre thoram da Sahitya Academy Award Jumlembam Ibomchana Chief Guest BDSA gi State President Dr. R.K. Gunachandra na President amasung Guest of Honor oina Chief Librarian R.K. Urmila Devi Hanagi Sahitya Academy gi Convener Nongmaithem Kiran Kumar Manipur University ki Hanagi Education ki Head Dr. Laisram Leiren Writers Union ki Vice President Irungbam Basanta amasung Patriotic Writers ki Hanagi President Dr. Khwairapam Yai School na Dais ke Leiting Oiki Welcome amasung Keynote Address na Library asigi General Secretary Maharambam Chandramani na PK Mahagna Library asigi Lairik Lising Teret Rom Surakpada Nungaiba Phongdoki Chief Guest na Library asigi General Secretary Maharambam Chandramani na Library asigi Hingna Honabada awa ana kaya khangki badubu singthaki President ki warolda Imphal West ki awang thangba National Highway number 2 da asigumba library ama linkhalakpa asida apenba phongdoki Chief Librarian R.K. Urmila nasu library asi akhanaba library ama ohiningbagi apama phongdoki thoromgi anisuba sarukta Standard College kongbagi hanagi principal Chongtham Subadanina Saidin Purel oiduna Kabi Kuntra Nithoina Sereng Saidinaki Program gi anchor na library asigi member Bhabini Aribamna oiki loinana Vote of Thanks na library asigi member Sam Kumar na piki library gi donor amasung Sereng Saidinaba yawba Kabi pumnamakta certificate amamam kusinaki District Kang Association Jiribam na sinduna Jiribam gi Babu Parada laiba Lamlen Community Hall Kangsangda Punna Kangkhut Tarana Saruk Yaduna Chathariba Ahanba R.K. Ibetombi Devi Memorial Leimarol Kang Tournament Lisingani ka kunmanga gi ngarang sana kiba match sa LECA Babu Parana Kasar Kangkhut Ebo Panjal Mangamari da Maitian Kre match adu ke manglembana umpire aduga H Inofisakna scorer oiki tournament asigi ngasi nungtil pung amataba matamda LECB ga Kasar Kangkhut B ga sanargani Energy Healing Center Rongpurda computer gi matenga anauba madi ariba anabasingbo computer gi matenga layong khangdokpuna layengba hausare computer gi matenga makal makhagi anabasingi report lokthokpuna haksangi awatna machal kaya menkhananaba amadi supplement piduna naturopathy amadi magnetotherapy na layeng bajaragani Maruwaina nupigi laina sing iwatpa angang khawgi laina angang oidaba nupa singi phambi sonbagi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chimbagi laina sine chingba layang ga yarakani loidana matam sangna hu chemba hidak charakpadagi side effect amadi ida hu chemba toxin lairakpa iwatpagi anaba koktanaba amadi steam bath ki kudong saba leizare Silchar Rongpur Part 2 gi stone crusher manakta leiriba Energy Healing Center da ngasimak gengsimbirabu
Mangjongna appointment ki damak mobile number 9395-732-456 number asida call tawbirak na makhanganjari. Lakhipur online channel asibu yengbiriba singna paw asibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu. Aroibada maruoiba paw amukhanna Silongi Manipur Rajbari amukana semgatnanaba sidokibani puari muthatnabagi wafam leite haina Manipur lenga ki maigedagi phongdokre. Assam Police की कांस्टेबल की परीक्षा की रिजल्ट ngarang laukthokre haksel loisang की makhada leiba post sing की रिजल्ट ngasi laukthoklagani Barak Tampak की लंबी थोंग सेमगा sakatpagi thabak sing mathang sahi की मार्च फावबदा लोइसिनबा खंगनख्रे निनी चुबदा पांगथोकदबा Assam Sahitya Sabha की मिफमलेन ngarang dagi silchar hodokre Ramo Saitapati Memorial Public Library की ahanba common thoram पांगथोकरे amasung kang tournament ta ngasi LEC biga kasar kangkut biga sanaragani Lakhipur online YouTube channel gi paw sandok chaba ngasigi oinadi matang asidaloi jare